ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯦꯛꯅꯕ ꯃꯔꯨꯞ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 19 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏꯙꯤꯕꯤ ꯑꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯈꯣꯃꯩꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯥꯎꯗꯣꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯥꯏꯙꯤꯕꯤ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯐꯥꯎꯗꯣꯔꯛꯇꯨꯅ ꯌꯦꯅꯈꯥ ꯌꯦꯡꯒꯣꯟ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯤꯔꯕꯗꯨ ꯈꯣꯃꯩꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯃꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯣꯟꯗ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯁ꯭ꯔꯣꯠ ꯁ꯭ꯔꯣꯠ ꯇꯨꯡꯗꯨꯡ ꯑꯁꯨꯝ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯅꯣꯅꯦ, ꯉꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯊꯕꯛ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯑꯁ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ꯫ ꯃꯈꯣꯏꯒꯤ ꯇꯥꯃꯣꯗꯨꯅꯅꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯁꯨꯡꯂꯥꯛ ꯍꯦꯛꯇ ꯂꯥꯛꯇꯕ, ꯀꯔꯥꯏꯗꯕꯨ ꯂꯩꯔꯤꯕꯅꯣ ꯈꯪꯗꯦꯕ꯫ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯗꯨꯡ ꯗꯨꯡ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯅ ꯍꯩꯁ, ꯀꯅꯥꯒꯨꯝꯕ ꯍꯨꯔꯥꯟꯕꯒ ꯆꯪꯂꯕ꯭ꯔꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯤꯕꯗꯨꯗꯤ ꯖꯒꯥ ꯈꯔ ꯈꯛꯇꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯨꯅ ꯀꯅꯥꯅꯣ, ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯖꯥꯎꯗꯨꯗ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯣ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯤ, ꯑꯗꯨꯒ ꯀꯅꯥ ꯀꯅꯥ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯨꯝꯖꯥꯎ ꯑꯗꯣꯝꯗ ꯃꯍꯥꯛꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯅ ꯍꯩꯃꯥ, ꯑꯩꯗꯤ ꯉꯁꯥꯏ ꯇꯨꯝꯃꯝꯗꯥꯏꯗ ꯊꯣꯡꯁꯤ ꯂꯣꯜꯂꯝꯗ꯭ꯔ ꯃꯥꯜꯂꯦꯗꯅ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯄꯥꯏꯒꯦ ꯇꯧꯕꯒ ꯃꯁꯥ ꯃꯇꯣꯝꯇ ꯊꯣꯡ ꯑꯗꯣ ꯀꯝ ꯂꯣꯟꯁꯤꯟꯈꯤ, ꯑꯗꯨꯒ ꯄꯣꯅꯥ ꯑꯗꯣ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯄꯥꯟꯁꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯒ ꯄꯣꯅꯥ ꯄꯥꯟꯁꯤꯟꯈꯤꯕ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯀꯥ ꯑꯗꯣꯝꯗ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯈꯣꯃꯩꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯤ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯣ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯝꯂꯒ ꯈꯣꯡꯀ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯕ ꯃꯇꯨꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯗꯨꯅ ꯃꯀꯣꯛꯇꯣ ꯌꯦꯠꯇ ꯑꯃꯨꯛ ꯑꯣꯏꯗ ꯑꯃꯨꯛ ꯌꯦꯠꯇ ꯑꯃꯨꯛ ꯑꯣꯏꯗ ꯑꯃꯨꯛ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯁꯥꯗꯣ ꯅꯣꯝ ꯅꯣꯝ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯤꯉꯩ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯈꯣꯃꯩꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ, ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯑꯉꯥꯡ ꯑꯗꯣ ꯃꯤꯠ ꯄꯥꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯏꯃꯥ ꯑꯩ ꯀꯩꯗꯧꯈ꯭ꯔꯒꯦ, ꯏꯃꯥ ꯑꯩ ꯀꯩꯗꯧꯈ꯭ꯔꯒꯦꯕ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯅ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯁꯨ ꯇꯧꯗꯦ, ꯁꯤ ꯇꯨꯝꯍꯟꯅꯕ ꯇꯧꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯤꯞꯊꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ, ꯍꯧꯖꯤꯛꯅꯦ ꯏꯃꯥꯒ ꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯤꯕ, ꯑꯗꯨꯒ ꯃꯍꯥꯛꯅꯅꯦ ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯃꯥꯅ ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯥꯏꯔꯒ ꯆꯤꯡꯒꯦ ꯇꯧꯔꯤꯕ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯤ꯫ ꯂꯥꯏꯅ ꯃꯍꯥꯛꯄꯨ ꯀꯧꯊꯣꯛꯂꯤꯕꯅꯤ ꯈꯜꯂꯨꯕꯗ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯣ ꯄꯥꯈꯠꯂꯗꯨꯅ ꯐꯔꯦꯁꯦ, ꯍꯌꯦꯡꯅꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯑꯩ ꯑꯃꯥꯏꯕ ꯀꯧꯔꯒꯦꯁꯦ, ꯑꯗꯨꯒꯅꯦ ꯅꯪꯕꯨ ꯅꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤꯕ ꯃꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯒ ꯏꯃꯥ ꯊꯤꯛ ꯇꯧꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯊꯦꯝꯂꯒ ꯑꯉꯥꯡ ꯑꯗꯣ ꯇꯨꯝꯊꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯌꯥꯡꯀꯣꯛ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯒꯣꯔꯣ 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 ꯏꯟꯗꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜꯗ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯒꯣꯔꯣ 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 ꯑꯁꯨꯝ ꯏꯟꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯅ ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯌꯥꯡꯀꯣꯛ ꯏꯟꯗꯨꯅ ꯁꯥꯟꯅꯔꯤꯕꯁꯤꯕꯣ? ꯑꯣꯟꯊꯣꯛꯅ ꯇꯟꯒꯗꯧꯔꯤꯗ ꯑꯩꯁꯦ, ꯍꯧꯒꯠꯂꯔꯣꯏꯗ, ꯇꯧꯅꯤꯡꯕ ꯇꯧꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯣ ꯀꯤꯅ ꯀꯤꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯥꯒꯤ ꯃꯁꯥ ꯑꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯇꯨꯡꯂꯣꯝꯗꯅ ꯌꯥꯡꯀꯣꯛꯅ ꯒꯣꯔꯣ ꯒꯣꯔꯣ ꯏꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯔꯝꯕꯗꯒꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯅꯪꯒꯟꯂꯣꯝꯗ ꯌꯥꯡꯀꯣꯛ ꯑꯗꯨꯅ ꯏꯟꯗꯨꯅ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯈꯣꯃꯩꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯇꯨꯝꯂꯤꯕ ꯑꯗꯨꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯐꯛꯂꯥꯡꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯨꯡꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯤꯕꯗꯣ ꯃꯍꯥꯛ ꯌꯦꯡꯊꯣꯛꯄ ꯀꯤꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯦꯡꯊꯣꯛꯇ꯭ꯔꯤ, ꯐꯩꯖꯨꯞ ꯂꯨꯝꯅ ꯁꯨꯞꯆꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫
ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯌꯨꯝꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯤꯡꯒꯁꯤꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯖꯦꯔꯦꯠ ꯖꯦꯔꯦꯠ ꯐꯛꯈꯤꯕꯒꯨꯝ ꯕ꯭ꯔꯥꯡ ꯕ꯭ꯔꯥꯡ ꯂꯥꯎꯅ ꯐꯛꯇꯣꯛꯂꯒ ꯁꯨꯃꯥꯡꯗ ꯊꯥꯗꯈꯤꯕꯒꯨꯝ ꯕ꯭ꯔꯥꯡ ꯂꯥꯎꯅ ꯁꯨꯃꯥꯡꯗ ꯇꯥꯔꯤ ꯑꯗꯨꯝꯅ ꯖꯤꯡꯒ ꯑꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯐꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯁꯨꯝꯅ ꯈꯣꯃꯩꯒꯤ ꯅꯨꯄꯤꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯈꯠꯄꯗ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯝꯕ ꯈꯨꯗꯤꯡꯃꯛ ꯆꯞ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯈꯣꯃꯩꯒꯤ ꯅꯨꯄꯤꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯄꯥꯈꯠꯂꯗꯨꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯒꯤ ꯅꯨꯄꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯒ ꯌꯨꯝꯁꯤꯗ ꯑꯃꯨꯛꯇꯣꯏꯕ ꯍꯧꯗꯣꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯈꯦꯜ ꯂꯥꯡꯉꯤꯕ ꯍꯧꯗꯣꯡ ꯂꯩꯇ꯭ꯔꯒ ꯎꯆꯤꯅ ꯃꯈꯦꯜ ꯂꯥꯡꯉꯤꯗꯨꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯍꯟꯗꯛꯂꯛꯈꯤꯁꯅꯨ ꯃꯥ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯈꯣꯏ ꯈꯪꯅꯤ ꯍꯥꯏꯕ ꯅꯈꯣꯏ ꯑꯁꯨꯝꯅ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯣ ꯃꯇꯣꯝꯇ ꯄꯉꯥꯡꯗ ꯉꯥꯡꯂꯤ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯅ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ ꯇꯨꯝꯐꯝ ꯆꯥꯐꯝ ꯍꯦꯛ ꯈꯪꯗꯦꯗ ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯕ ꯃꯇꯨꯡꯗ ꯀꯥꯈꯜꯂꯗꯣ ꯆꯦꯛꯁꯤꯟꯅ ꯌꯦꯞꯁꯝꯂꯝꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯁꯨ ꯇꯨꯝꯊꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯤꯡꯒꯤ ꯄꯨꯡ ꯑꯃꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯅꯤ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯀꯨꯟꯖꯣꯅ ꯊꯥꯔꯛꯈꯤꯕ ꯂꯥꯏ ꯐꯗꯤꯕꯦꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯈꯣꯃꯩꯒꯤ ꯑꯉꯥꯡ ꯑꯃꯗꯤ ꯈꯣꯃꯩꯒꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯕꯨꯗꯤ ꯃꯍꯥꯛꯅ ꯎꯗꯤ ꯎꯔꯒ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯀꯜꯂꯕ ꯀꯨꯌꯣꯝ ꯑꯃ ꯌꯣꯝꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯔꯛꯄꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯃꯥꯏꯕꯁꯤ ꯃꯍꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕꯖꯥꯠꯅꯤ ꯑꯩꯅ ꯆꯪꯕ ꯉꯝꯗꯅꯕ ꯅꯨꯡꯁꯤꯠꯀꯤ ꯀꯨꯌꯣꯝ ꯑꯁꯤ ꯃꯍꯥꯛꯅ ꯌꯣꯝꯁꯤꯜꯂꯤꯕꯅꯦꯕ ꯐꯩ ꯇꯧꯅꯤꯡꯕ ꯇꯧꯁꯅꯨ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯍꯧꯗꯣꯛꯇꯕꯗꯤ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯀꯨꯟꯖꯣꯅ ꯊꯥꯔꯛꯈꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯆꯪꯈ꯭ꯔꯒ ꯆꯥꯛꯁꯪꯒꯤ ꯀꯣꯜꯂꯤꯛ ꯑꯃ ꯌꯥꯝꯅ ꯃꯈꯣꯜ ꯍꯧꯅ ꯄ꯭ꯔꯥꯡ ꯂꯥꯎꯅ ꯊꯥꯗꯈꯤ ꯑꯗꯨꯝꯅ ꯄꯨꯈꯝꯅ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯁꯨ ꯏꯃꯥ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯇꯝꯅꯕ ꯃꯥꯜꯂꯤ ꯕꯨꯠ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯁꯨ ꯀꯤꯔꯗꯨꯅ ꯍꯣꯏ ꯕꯨꯠ ꯑꯣꯏꯔꯝꯃꯒꯅꯤ ꯍꯥꯏꯗꯨꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯃꯈꯣꯏ ꯇꯨꯃꯤꯟꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯧꯔꯝꯕ ꯂꯥꯡꯉꯝꯕ ꯒ꯭ꯔꯣꯡ ꯒ꯭ꯔꯥꯡ ꯇꯧꯔꯝꯕꯁꯤꯡ ꯑꯗꯣ ꯇꯞꯅ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡ ꯑꯗꯣ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯈꯣꯏꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥ ꯈꯨꯗꯤꯡ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯆꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯤꯕ ꯄꯣꯠ ꯑꯗꯣ ꯍꯧꯖꯤꯛꯇꯗ ꯐꯪꯂꯔꯤ ꯃꯗꯣ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯈꯣꯃꯩꯒꯤ ꯃꯍꯥꯛꯅ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯕꯨꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯊꯤꯕꯤ ꯑꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯀꯥ ꯑꯗꯨꯒꯤ ꯃꯥꯒꯤ ꯊꯣꯡꯖꯤꯟꯄꯥꯟꯗꯣ ꯀꯥꯟꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯃꯗꯨꯗꯤ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯣ ꯀꯥꯟꯁꯤꯟꯒꯤ ꯍꯦꯛ ꯇꯧꯕꯒ ꯂꯥꯏꯙꯤꯕꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯥꯛꯊꯦꯛꯄꯒꯨꯝ ꯇꯧꯔꯛꯏ ꯃꯇꯧ ꯑꯗꯨꯝꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯆꯪꯕ ꯉꯝꯗꯕꯗꯨꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯄꯔꯞ ꯊꯣꯛꯂꯛꯂꯒ ꯃꯍꯥꯛ ꯈꯣꯃꯩꯒꯤ ꯅꯨꯄꯤꯒꯤ ꯀꯥꯡꯈꯗ ꯆꯪꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯅꯣꯡ ꯉꯥꯝꯐꯨꯡ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯤ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯈꯤ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯤ ꯑꯍꯤꯡꯒ ꯇꯨꯝꯗꯕꯤꯗ ꯂꯩꯔꯨꯕꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗꯗꯤ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯨꯔꯕꯅ ꯀꯔꯤ ꯑꯃꯠꯇ ꯃꯆꯥꯅꯨꯄꯥꯅ ꯊꯣꯛꯈꯤꯕꯗꯣ ꯈꯪꯍꯧꯗ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯣꯛꯆꯜꯂꯛꯂꯒ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯁꯤꯗꯤ ꯂꯥꯏꯙꯤꯕꯤ ꯃꯆꯥꯅꯤꯅꯦ ꯑꯍꯤꯡꯕꯅꯤꯅꯦ ꯑꯁꯤꯗꯤ ꯑꯩꯅ ꯐꯥꯔꯒ ꯑꯩ ꯑꯣꯏꯒꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯁꯨꯝ ꯇꯥꯟꯅꯔꯛꯂꯤ ꯑꯁꯨꯝꯅ ꯈꯣꯃꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯑꯁꯨꯝ ꯆꯣꯡꯗꯨꯅ ꯑꯁꯨꯝ ꯆꯠꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯈꯣꯃꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯇꯥꯟꯅꯔꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯨꯟꯖꯣ ꯅꯣꯡ ꯉꯥꯝꯐꯨꯡ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯌꯨꯝꯗ ꯀꯔꯤꯝꯇ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯆꯦꯛꯄꯣꯛ ꯂꯥꯎꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗꯕ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯇꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ
ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯋꯥꯀꯤꯡ ꯂꯥꯛꯄ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯤꯐꯠ ꯆꯠꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯖꯒꯥ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯈ꯭ꯔꯦ꯫ ꯈꯣꯃꯩꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯥꯗꯣ ꯂꯩꯔꯝꯗꯕꯗꯨꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯆꯥꯅꯨꯄꯥꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯥꯗꯣ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯈꯤꯕꯒꯤ ꯃꯑꯣꯡꯗ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤ ꯊꯣꯡ ꯑꯗꯣ ꯁꯦꯕꯥꯛ ꯐꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯟꯅ ꯀꯧꯗꯨꯅ ꯊꯤꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯅꯣꯡ ꯉꯥꯐꯨꯝ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯥꯗꯣ ꯀꯟꯅ ꯀꯧꯔꯒ ꯊꯤꯔꯛꯄꯗꯨꯗ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯗ ꯂꯩꯕꯁꯤꯡ ꯑꯗꯨꯁꯨ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯥꯗꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯆꯈꯥꯏꯗꯨꯅ ꯊꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯊꯤꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯂꯤ꯫ ꯈꯣꯃꯩꯒꯤ ꯅꯨꯄꯤ ꯑꯗꯣ ꯑꯉꯥꯡ ꯐꯪꯂꯛꯇꯕꯗꯨꯗ ꯃꯍꯥꯛ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯄꯨꯈ꯭ꯔꯤꯔꯣꯝꯗꯒ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯈꯣꯃꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯁꯦꯟꯗꯜ ꯂꯩꯔꯤꯕꯗꯣ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯤꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯦ ꯄꯨꯈ꯭ꯔꯤꯗ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ, ꯄꯨꯈ꯭ꯔꯤꯒꯤ ꯃꯄꯥꯟꯗ ꯁꯦꯟꯗꯜ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯌꯥ ꯂꯥꯡꯅꯔꯛꯂꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯤ ꯋꯥꯟꯊꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯈꯣꯃꯩꯗꯣ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯗꯨꯅ ꯌꯥꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯃꯤꯌꯥꯝ ꯇꯤꯜꯂꯝꯕꯗꯨꯗ ꯈꯣꯃꯩꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯗꯤ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕ ꯖꯥꯠꯅꯣ? ꯑꯩꯅ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯗ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕꯗꯨꯗꯤ ꯃꯤꯌꯥꯝ ꯑꯃꯅ ꯑꯩꯕꯨ ꯑꯣꯛꯀꯗꯕꯒꯤ ꯉꯥꯏꯔꯝꯕꯒꯤ ꯑꯣꯏꯔꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯧꯖꯤꯜꯂꯛꯄꯗꯗꯤ ꯃꯌꯥꯝꯅ ꯁꯒꯣꯜ ꯂꯥꯛꯂꯤꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯈꯣꯃꯩ ꯑꯣꯏꯔꯝꯕꯗꯨꯗ ꯃꯌꯥꯝꯅ ꯈꯣꯃꯩꯗ "ꯍꯩꯁ ꯈꯣꯃꯩ, ꯅꯪ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ ꯍꯩꯕꯣ, ꯅꯆꯥꯅꯨꯄꯥꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯤꯔꯛꯂꯤꯕ, ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯕ ꯀꯧꯕ ꯃꯔꯩꯇ꯭ꯔꯦ꯫ ꯃꯌꯥꯝꯅ ꯊꯥꯖꯕꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯃꯍꯥꯛꯀꯤ ꯁꯦꯟꯗꯜ ꯑꯗꯨ ꯂꯩꯔꯝꯃꯤ, ꯑꯗꯨꯅ ꯃꯍꯥꯛ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯇꯥꯁꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯊꯤꯅꯔꯤꯅꯤ ꯏꯕꯨꯡꯉꯣ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯤ, ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯦꯜꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯋꯥꯟꯊꯗꯨꯅ ꯃꯌꯥꯝ ꯆꯪꯅ ꯂꯥꯏꯀꯠꯅꯔꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯂꯕꯁꯨ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯃꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯁꯤꯜꯂꯨꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯄꯨꯈ꯭ꯔꯤ ꯃꯌꯥꯏ ꯑꯗꯨꯗ ꯏꯔꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯕꯨ ꯂꯨꯞꯇꯨꯅ ꯊꯤꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯃꯗꯤ ꯄꯨꯈ꯭ꯔꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯔ ꯂꯣꯏꯅꯃꯛ ꯍꯟꯗꯣꯛꯄꯤꯌꯨ, ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯨ ꯀꯥꯈꯠꯄꯤꯔꯛꯂꯨ, ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ, ꯈꯣꯃꯩꯁꯤꯕꯨ ꯃꯥꯏꯕꯒ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯎꯔꯨꯝ ꯉꯥꯡꯅꯔꯒ ꯂꯣꯏꯅꯃꯛ ꯀꯥꯈꯠꯅꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯈꯣꯃꯩꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯃꯥꯏ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯨꯕꯥꯛꯅ ꯅꯝꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯃꯍꯥꯛ ꯇꯥꯕꯗ ꯅꯠꯇꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯔꯥꯡ ꯃꯌꯥꯝꯅ ꯌꯣꯝꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯗꯣ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯅ "ꯑꯆꯠꯆꯥ, ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯃꯤ ꯑꯃꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯏꯆꯥꯅꯨꯄꯥꯕꯨ ꯀꯧꯊꯔꯒ ꯍꯥꯠꯄꯅꯤꯗꯅ, ꯐꯩ, ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ"꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥ ꯂꯥꯡꯅꯕ, ꯂꯥꯎꯅ ꯈꯣꯡꯅꯕ ꯑꯃꯗꯤ ꯀꯔꯤꯅꯣ ꯈꯔ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯀꯨꯟꯖꯣꯅ "ꯊꯧꯗꯣꯛ ꯈꯔꯗꯤ ꯊꯣꯛꯂꯦꯗꯅ. ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯒꯣꯜ ꯊꯧꯖꯤꯟꯈ꯭ꯔꯤꯕꯗꯨ ꯈꯣꯃꯩ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯈꯣꯃꯩ ꯂꯥꯛꯈ꯭ꯔꯕꯗꯤ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ. ꯀꯝꯗꯧꯁꯤꯒꯦ? ꯈꯨꯠꯁꯨ ꯅꯥꯔꯤ ꯑꯩꯗꯤ"꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯗꯣ ꯃꯍꯥꯛ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯎꯔꯨꯝ ꯁꯣꯜꯂꯤ, ꯑꯗꯨꯒ ꯑꯇꯤꯌꯥꯊꯛꯇ ꯌꯦꯡꯈꯠꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤꯒꯤ ꯏꯃꯥꯏ ꯑꯗꯨꯗ ꯈꯨꯔꯨ ꯂꯩꯇꯥꯅ ꯀꯨꯜꯂꯒ ꯏꯃꯥꯏ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯂꯦꯞꯇꯅ ꯁꯣꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯖꯔ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯃꯁꯦ ꯉꯁꯥꯏ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕ ꯃꯇꯝ ꯑꯗꯣ ꯍꯪꯀꯠꯂꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ
ꯈꯣꯃꯩꯗꯣ ꯃꯃꯤꯠ ꯆꯦꯖꯠ ꯎꯏꯁꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯟꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯈꯨꯕꯥꯛ ꯑꯗꯨꯅ ꯇꯞꯅ ꯅꯥꯟꯊꯔꯒ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯍꯧꯖꯤꯛ ꯄꯨꯝꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯆꯞ ꯆꯥꯔꯦ ꯍꯧꯈ꯭ꯔꯕ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯨꯛ ꯍꯪꯒꯠꯄꯁꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯗꯕ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯑꯁꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗꯣ ꯊꯣꯛꯂꯛꯂꯒ ꯏꯕꯨꯡꯉꯣ ꯈꯣꯃꯩ ꯅꯪ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯕ꯭ꯔꯥ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯖꯔꯤ ꯐꯔꯦ ꯌꯧꯈꯤꯅꯕ ꯇꯧꯔꯣ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯌꯧꯔꯣꯀꯣ ꯐꯒꯅꯤ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩ ꯄꯔꯞ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯔꯛꯂꯒ ꯆꯤꯡꯒꯣꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ ꯏꯇꯥꯎ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯥꯟꯅꯅ ꯇꯧꯈ꯭ꯔꯕ ꯊꯕꯛ ꯑꯃꯒꯨꯝ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯔꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯨ ꯏꯇꯥꯎ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯇꯥꯎ ꯑꯩꯁꯤ ꯏꯇꯥꯎꯒꯤ ꯌꯨꯝꯗ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥ ꯂꯥꯎꯅꯔꯝꯃꯤ ꯏꯇꯥꯎ ꯃꯗꯨ ꯃꯀꯨ ꯃꯪ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯆꯠꯅꯅꯕ ꯇꯧꯁꯤ ꯍꯣꯏ ꯏꯇꯥꯎ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯣ ꯃꯁꯥ ꯐꯟꯗꯣꯛꯇꯨꯅ ꯄꯥꯏꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯃꯈꯣꯏ ꯄꯥꯏꯔꯛꯂꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕꯗꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯂꯥꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈꯣꯃꯩꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯂꯥꯛꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯀꯟꯕ ꯅꯪꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯁꯨꯝꯅ ꯈꯣꯃꯩꯗꯣ ꯑꯁꯨꯝ ꯄꯥꯏꯗꯨꯅ ꯂꯥꯛꯄꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯂꯩꯈꯤꯗ꯭ꯔꯤꯕ ꯃꯇꯝ ꯑꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯅꯤ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄꯗ ꯂꯩꯍꯧꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯂꯣꯏꯁꯤꯟꯕꯤꯔꯝꯗꯕ ꯌꯥꯗꯕꯅꯤ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯑꯋꯥꯕ ꯀꯣꯛꯍꯜꯂꯝꯈꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯁꯒꯣꯜ ꯑꯄꯥꯏꯕ ꯑꯗꯨꯅ ꯈꯪꯂꯗꯨꯅ ꯏꯇꯥꯎ ꯃꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯤꯑꯣꯏꯕꯒꯤ ꯙꯔꯃ ꯑꯃꯅꯤ ꯅꯍꯥꯛꯅ ꯁꯣꯏꯗꯅ ꯃꯗꯣ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯑꯩꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯩꯍꯧꯕ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈ꯭ꯔꯕꯗꯤ ꯅꯍꯥꯛꯁꯨ ꯅꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯀꯅꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯃꯥꯡꯉꯛꯀꯗꯧꯔꯤꯕꯅꯤ ꯏꯇꯥꯎ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯇꯥꯎ ꯁꯒꯣꯜ ꯑꯩꯒꯤ ꯊꯋꯥꯏ ꯃꯤ ꯂꯩꯍꯧꯕ ꯍꯥꯏꯕ ꯃꯥꯅꯤ ꯏꯇꯥꯎ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤ ꯑꯗꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯩꯍꯧꯔꯕꯅꯤ ꯃꯗꯣ ꯅꯪꯅ ꯂꯥꯞꯊꯣꯛꯂꯒ ꯑꯁꯨꯝ ꯍꯦꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯀꯥꯎꯖꯤꯟ ꯊꯤꯕ ꯑꯃꯗꯤ ꯅꯁꯥ ꯁꯣꯟꯊꯕ ꯃꯤꯅ ꯂꯥꯛꯆꯕ ꯑꯁꯨꯝ ꯍꯦꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯁꯥꯗ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯏꯇꯥꯎ ꯑꯗꯨꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯪꯅ ꯃꯍꯩ ꯇꯝꯂꯤꯕ ꯑꯗꯨꯒ ꯄꯪꯂꯥꯞꯂꯝꯃꯗꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯅꯪꯒꯤ ꯌꯨꯝꯒꯗꯤ ꯑꯣꯟꯊꯣꯛꯅ ꯂꯥꯞꯅꯈ꯭ꯔꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯞꯅꯕꯒꯦ ꯏꯇꯥꯎ ꯂꯥꯞꯅꯕ ꯍꯥꯏꯕꯕꯨ ꯑꯩꯅ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯑꯌꯥꯡꯕꯤ ꯆꯥꯡꯗ ꯊꯧꯗꯨꯅ ꯅꯪꯒꯤ ꯅꯌꯨꯝ ꯌꯧꯅꯕ ꯆꯠꯄꯗ ꯊꯥ 3 ꯍꯦꯟꯅ ꯆꯪꯒꯗꯧꯔꯤꯕꯅꯤ ꯏꯇꯥꯎ ꯀꯔꯤ ꯊꯥ 3 ꯃꯥꯅꯤ ꯏꯇꯥꯎ ꯑꯩꯅ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯊꯧꯕ ꯃꯇꯝꯗ ꯊꯥ 3 ꯆꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯈꯨꯗꯛꯇ ꯌꯧꯔꯤꯕꯅ ꯀꯝꯗꯧꯔꯤꯕ ꯏꯇꯥꯎ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯅꯍꯥꯛ ꯕꯨꯙꯤ ꯆꯣꯏꯕ ꯍꯧꯔꯛꯂꯦꯗꯣ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯅꯍꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯇꯨꯅ ꯅꯪꯒꯤ ꯕꯨꯙꯤ ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯅꯍꯥꯛ ꯑꯁꯦ ꯂꯝ ꯆꯤꯡꯁꯤꯟꯕ ꯍꯩ ꯍꯥꯏꯕꯁꯤ ꯀꯥꯎꯔ ꯃꯥꯜꯂꯦ ꯏꯇꯥꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩ ꯋꯥꯈꯜ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯆꯨꯝꯃꯤ ꯏꯇꯥꯎ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯥꯛꯈꯤꯕꯗꯨ ꯂꯝ ꯆꯤꯡꯁꯤꯟꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯩꯒꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇꯁꯨ ꯆꯪꯒꯗꯕ ꯂꯩꯔꯤ ꯐꯔꯦ ꯏꯇꯥꯎ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯃꯇꯥꯎ ꯑꯗꯣ ꯂꯥꯎꯅ ꯈꯣꯡꯅ ꯄꯥꯏꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯈꯣꯃꯩꯕꯨ ꯊꯝꯕꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯗꯣ ꯆꯪꯁꯤꯜꯂꯛꯂꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯍꯥꯏ ꯑꯩ ꯂꯥꯛꯂꯤ ꯑꯩꯒꯤ ꯏꯃꯤꯡ ꯑꯃꯥꯏꯕ ꯈꯣꯃꯩ ꯍꯥꯏꯗꯨꯅ ꯀꯧꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯩꯇꯥꯏꯅꯔꯛꯄ ꯑꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯂꯕ ꯑꯃꯗꯤ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯛꯂꯕꯗꯤ ꯑꯐꯕꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏꯀꯣ ꯐꯔꯦ ꯑꯩꯅ ꯂꯩꯇꯥꯏꯅꯕꯤꯔꯝꯒꯦ ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯅꯍꯥꯟꯐꯝꯗ ꯍꯜꯂꯣ ꯅꯠꯇꯦꯐꯝꯗ ꯇꯤꯌꯨ ꯃꯐꯝ ꯃꯁ꯭ꯋꯥꯏꯗ ꯂꯩꯕ ꯌꯥꯔꯣꯏꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯗꯣ ꯐꯣꯏꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯁꯨꯝ ꯊꯥꯗꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯕꯗꯒꯤ ꯃꯍꯥꯛꯅ ꯏꯁꯤꯡ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯌꯦꯡꯊꯔꯨꯕꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯗꯨꯗ ꯐꯥꯎꯒꯠꯄ ꯉꯝꯗꯅ ꯂꯩꯔꯤꯕꯗꯣ ꯈꯣꯃꯩꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯅ ꯆꯨꯝꯃꯤꯅꯤ
ꯑꯩꯒꯤ ꯏꯇꯥꯎ ꯁꯒꯣꯜꯅ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯩꯈꯤ ꯍꯥꯏꯕꯅꯤꯀꯣ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯏꯔꯣꯟꯅꯨꯡꯗ ꯑꯩ ꯏꯁꯥꯁꯤ ꯂꯩꯔꯨꯔꯕꯅꯤꯀꯣ ꯐꯔꯦ ꯑꯩꯅ ꯃꯁꯤꯕꯨ ꯂꯧꯊꯣꯛꯇꯕ ꯌꯥꯗꯕꯅꯤ ꯑꯗꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯅꯥꯛ ꯑꯗꯥꯏ ꯂꯩꯕ ꯂꯩꯇꯨꯝ ꯑꯃ ꯈꯨꯜꯂꯒ ꯏꯁꯤꯡ ꯑꯗꯨ ꯂꯪꯊꯈꯤ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯗꯨꯗ ꯐꯥꯖꯤꯜꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯣꯏꯅꯃꯛ ꯀꯥꯏꯗꯨꯅ ꯂꯧꯊꯣꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯊꯋꯥꯏ ꯃꯌꯦꯛ ꯑꯗꯨꯁꯨ ꯌꯥꯝꯅ ꯋꯥꯅ ꯐꯥꯎꯒꯠꯂꯛꯇꯨꯅ ꯈꯣꯃꯩꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯇꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩ ꯃꯍꯥꯛꯅ ꯈꯪꯈꯤ ꯍꯩꯈꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯕꯨ ꯐꯨꯟꯖꯤꯜꯂꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯐꯨꯜꯂꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯑꯍꯜ ꯑꯃ ꯊꯣꯛꯂꯛꯂꯒ ꯑꯩ ꯏꯕꯨꯡꯉꯣ ꯑꯃꯥꯏꯕ ꯏꯄꯜ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯊꯕꯛꯅꯤ ꯃꯇꯝ ꯀꯌꯥꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯁꯤ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯤ ꯑꯩꯈꯣꯏ ꯑꯁꯤ ꯅꯍꯥꯛꯅ ꯂꯥꯟꯗꯨꯅ ꯂꯥꯛꯂꯤꯕ ꯃꯌꯥꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤꯅꯤ ꯅꯍꯥꯛꯅ ꯎꯇꯣꯡ ꯄꯤꯗꯨꯅ ꯂꯥꯏ ꯑꯗꯨꯕꯨ ꯅꯤꯡꯈꯥ ꯇꯝꯍꯟꯈꯤꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯈꯥ ꯇꯝꯅ ꯂꯩꯕ ꯍꯧꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕु ꯅꯍꯥꯛ ꯂꯥꯛꯂꯒ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯗ꯭ꯔꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯍꯥꯛꯄꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯔꯝꯂꯤꯕꯅꯤ ꯐꯔꯦ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯃꯇꯝꯕꯨ ꯑꯃꯨꯛ ꯍꯪꯒꯠꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯤꯕꯁꯦ ꯃꯁꯤꯒꯗꯤ ꯑꯅꯤꯔꯛ ꯁꯨꯔꯕꯅꯤ ꯐꯔꯦ ꯅꯍꯥꯛ ꯆꯠꯂꯨ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯌꯧꯔꯨꯔꯣ ꯅꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯜꯂꯨꯔꯣ ꯆꯠꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯣꯃꯩ ꯍꯣꯏ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯐꯨꯟꯖꯤꯟꯕꯤꯔꯝꯂꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯂꯥꯌꯥꯝꯁꯤꯡ ꯑꯗꯣ ꯃꯌꯥꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯉꯪꯗꯨꯅ ꯄꯥꯏꯈꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯆꯠꯂꯤꯕ ꯁꯒꯣꯜ ꯑꯗꯣ ꯑꯁꯨꯝ ꯄꯥꯏꯔꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯆꯣꯡꯊꯔꯛꯇꯨꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯊꯨꯞꯆꯤꯟꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯑꯃꯒꯨꯝ ꯆꯦꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯏꯇꯥꯎ ꯄꯥꯏꯕ ꯋꯥꯔꯕ꯭ꯔꯅꯦ ꯏꯇꯥꯎ ꯈꯣꯃꯩ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯩꯅ ꯄꯥꯏꯔꯤꯕꯁꯦ ꯂꯩꯕꯥꯛ ꯃꯌꯥꯝ ꯎꯕ ꯌꯥꯕ ꯅꯠꯇꯦ ꯈꯪꯕ ꯌꯥꯕ ꯅꯠꯇꯦ ꯇꯨꯃꯤꯟꯅ ꯄꯥꯏꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯏꯇꯥꯎ ꯂꯝ ꯆꯤꯡꯁꯤꯜꯂꯨ ꯈꯨꯗꯛꯇ ꯌꯨꯝ ꯌꯧꯔꯁꯤ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯣꯃꯩꯅ ꯂꯝ ꯆꯤꯡꯁꯤꯟꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯣ ꯁꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯗ ꯅꯥꯟꯊꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯁꯒꯣꯜꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯈ꯭ꯔꯤ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯕꯅꯤ ꯁꯒꯣꯜ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯊꯧꯖꯤꯜꯂꯛꯂꯒ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯈꯣꯃꯩ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯀꯥꯒꯤ ꯃꯅꯨꯡꯗ ꯆꯪꯒꯦ ꯇꯧꯔꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯅ ꯃꯁꯤꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯂꯣꯏꯁꯤꯟꯕ ꯑꯣꯏꯔꯦꯀꯣ ꯐꯩ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩ ꯄꯔꯞ ꯄꯔꯞ ꯏꯃꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯒ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯣ ꯄꯤꯀꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯍꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯍꯥꯏ ꯑꯩꯅꯤꯅꯦ ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯣꯅꯦ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯀꯤꯗꯨꯅ ꯂꯩꯔꯛꯂꯕꯅꯤ ꯅꯪ ꯂꯥꯛꯄ ꯆꯪꯊꯣꯛꯀ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯌꯥꯔꯦ ꯌꯥꯔꯦ ꯐꯃꯨꯡꯗ ꯇꯨꯝꯃꯨꯔꯣ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯦꯀꯣ ꯌꯨꯝ ꯑꯁꯤ ꯇꯤꯟꯌꯦꯠ ꯂꯥꯏꯌꯦꯠꯂꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯅ ꯑꯁ ꯉꯁꯥꯏꯗꯒꯤꯅꯤ ꯇꯧꯔꯤꯕ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯩ ꯇꯧꯔꯒꯦꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯣ ꯇꯨꯃꯤꯟꯅ ꯍꯤꯞꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥꯗꯣ ꯀꯣꯟꯁꯤꯜꯂꯒ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯁꯨ ꯈꯣꯃꯩ ꯂꯥꯛꯂꯦ ꯈꯪꯂꯗꯨꯅ ꯃꯍꯥꯛ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯑꯣꯏ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯀꯥꯟꯅꯔꯣꯏ ꯂꯥꯎ 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 ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯞꯂꯨꯔꯥꯎ ꯑꯩꯅ ꯑꯩꯒꯤ ꯂꯩꯖꯕꯤ ꯊꯥꯗꯣꯔꯛꯂꯕꯗꯤ ꯅꯍꯥꯛ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏ ꯐꯗꯤꯕꯤꯗꯣ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯁꯦꯟꯗꯜ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯊꯥꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯙꯤꯗꯣ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯣꯡꯊꯣꯛꯂꯒ ꯐꯛꯂꯥꯡꯗ ꯌꯩꯁꯜꯂꯒ ꯇꯥꯔꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯈꯣꯃꯩꯒꯤ ꯅꯨꯄꯤꯁꯨ ꯇꯥꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯣ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯆꯥꯕꯨ ꯄꯨꯈ꯭ꯔꯤꯗ ꯀꯧꯊꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯥꯏꯌꯨ ꯅꯍꯥꯛ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯀꯨꯖꯨꯅ ꯊꯥꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯍꯣꯏ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯕꯨꯛꯆꯦꯜ ꯑꯗꯨꯛ ꯐꯠꯇꯕ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯥꯡꯍꯟꯅꯕ ꯁꯤꯅꯅꯕ ꯍꯣꯠꯅꯕ ꯑꯩꯒꯤ ꯏꯃꯨꯡꯕꯨ ꯀꯥꯡꯈꯣꯡ ꯆꯥꯏꯅꯕ ꯍꯣꯠꯅꯕ ꯃꯍꯥꯛꯀꯤꯁꯤꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯆꯥꯡꯌꯦꯡꯗꯕ ꯅꯠꯇ꯭ꯔꯦ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯇꯥꯛꯅ ꯇꯨꯝꯅ ꯍꯥꯠꯀꯦ ꯑꯃꯗꯤ ꯑꯩꯒꯤ ꯌꯥꯏꯕꯤ ꯂꯧꯒꯦ ꯈꯜꯂꯛꯂꯦꯗꯅ ꯃꯕꯨꯛ ꯐꯠꯇꯕ ꯏꯇꯥꯎ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯕ ꯊꯥꯔꯔꯣꯏ
ꯍꯥꯏ ꯂꯥꯏꯐꯗꯤꯕꯤ ꯍꯥꯏꯕꯤꯌꯨ ꯑꯃꯥꯏꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯨ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯅꯪꯅ ꯃꯇꯤꯛ ꯊꯣꯛꯄ ꯂꯛꯅꯒꯗꯕꯅꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯁꯒꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯑꯗꯨꯒꯤ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯄꯨꯜꯂꯒ ꯊꯅꯝꯒꯗꯕꯅꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯛꯂꯒꯅꯤ ꯆꯠꯂꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯏꯐꯗꯤꯕꯤ ꯑꯗꯣ ꯐꯒꯅꯤ ꯐꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯃꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ ꯑꯩ ꯊꯕꯛ ꯑꯃꯇꯪ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ 19 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯈꯣꯃꯩꯅ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤ ꯑꯁꯤ ꯈꯔ ꯁꯥꯡꯍꯟꯅꯕ ꯍꯥꯏꯕꯤꯔꯛꯄꯗꯨ ꯑꯩ ꯃꯗꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯁꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ ꯑꯃꯗꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯊꯥꯒꯠꯆꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯒꯠꯂꯛꯄ ꯑꯁꯤꯗ ꯈꯖꯤꯛꯇꯪ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯂꯩꯕꯅ ꯋꯥꯔꯤꯁꯤꯡꯁꯤ ꯁꯥꯡꯗꯣꯛꯆꯕ ꯉꯝꯖꯗ꯭ꯔꯤ ꯑꯗꯨꯃꯛꯄꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯖꯔꯛꯀꯦ episode amamamda minute kuntra sanganaba yamna kanna honajaraki ngasigidamakkadi mayambu aroibada amukka khurumjari